Myanmarda apikba nuclear plant ama senggatnaba Russiaga Myanmarga sign tawnakhre. Myanmarda small scale nuclear plant ama senggatnaba Russia amasung Myanmar lebak anigi marakta agreement ama ngasi sign tawnakhre. Agency ki pauna hai Russia gi President Vladimir Putin amasung Myanmar junta gi Min Aung Hlaingga Moscowda unaduna wari sanakraba matung Myanmarda apikpa nuclear plant ama senggatnaba lebak anigi marakta ngasi agreement sign tawkibani. Myanmar junta gi Min Aung Hlaingna ngasi Moscow gi Kremlinda Russia gi President Vladimir Putin ga ngasi unaduna lebak anigi marakta hena achetpa mari thamnabagi matangda wari sanake amadi junta luchingba singi maikaidagi Moscowda mamang chahida samu taruk khudol tamlakkibabu thagatpa phongdoke. Military analysis singna phongdorakpada Moscowda samu taruk khudol tangkhiba adu Russiana Myanmarda jet fighter taruk mapung fana pikraba matungda oibana nongchuk lebaktadi Ria amasung Myanmar lebak anigi mari asibu elephant diplomacy haina phongdorakli. Nobel Peace Prize winner Aung San Suu Kyi leingakpo military na kumda lising ani kulhumdoida ku tawduna paisin khibadagi lebak achida hojik civil war thoklebani. Ngasi Kremlinda Russia gi President Vladimir Putin na ngasi lebak ani gi sign tawnariba ase lebak ani gi marakta leirakpa maruk mapang oirakpa sahi 15 subagi harau tayamba thauram amani haina Myanmar gi Prime Minister Min Aung Hlaingna phongdoki. N Birena Governor da PR tha ahum thambinaba wafam thoraklibase sengdokpiyu. Manipur gi Chief Minister oiramba Nongthombam Birena state asida tha ahum President rule thambinaba Governor da hairamki haiba wafam ama thoraklibasigi matangda miyamda sengdokpiyu haina khundrakpam AC gi MLA Thoksom Lokesorna phongdorakli. Wafam asing asi pangai yangdongda nauna saba Women Welfare Association gi sanglen sangabagi thoramda phongdokibani. Thauram adugi athoiba mithunglen gi warolda TS Lokesorna hai miyangi mihunna leingakpa haibase lamdam asigi miyangi apambani leingak semba yaraba MLA marang kaina leiraba leingak semba yaraba MLA marang kaina leiraba BJP na karigidamak leingak semba ngamdribano haiki amaromda miyamna pamdaba President rule bu thambiyu haina hanagi Chief Minister Nongthombam Birena Governor da taksilami haibase laibak thibani athuba matamda miyamda sengdokpiyu haina mahangna appeal tawki. AT na gari huranba khutpu amagi miyoi mari fagatkre. Arambai Tengol Unit 27 gi Tengol Uching na gari huranba khutpu amagi miyoi mari fagalaba matung Wangoi Police Station da sinakre. Lamdam asida handang marak gari mangbagi case kaya ama hengalakpadagi Arambai Tengol gi Lusing Purel Koronganba khuman gi mityeng makhada Horan Chinthi asi mutanabagi pandamda mikum na humchingna senaduna leiringai Hauraibi Mayai Likaidagi gari huran ge tawramba miyoi ema fagatpa ngangki. Mahakpo wahang paung chatabada gari huranba geng khutpugi miyoi amani khangbaga loinana atopa miyoi ahum amasung fagatkibaga loinana makhadana investigation chatanaba police sinakibani hairi. Foxi Santigi Paudel Puba Concert Kuki gi area da Chatpa Yaroi CSO Federations of Civil Society Organization Fox na Thasiki Nipandagi Buffer Johnny Haina Security na ngak senduna lairiba mafam chingda Santigi Paudel Puba Kongchat amalamdam asigi miyanga loinana chatpa hauragani haina phongdokiba pung kunmari fadringai Kuki CSO amadi village volunteer Eastern Zone gi ngamkhaida khong thangdilakpa yaroi haina warning tawrakre. Amaromda Kuki Alliance for Nampi Awakening Movement kanamna thadorakiba cherol amana athingba asigi mayokta Fox na leiroidabani khongchat adugi matangda Kuki zo miyam amadi Kuki Alliance for Nampi Awakening Movement kanamna negotiation amadi ani suba warning leiroi maduda tholakpa afafatagi daita Fox na pugadabani hairagli. Myanmar gi lal haulub ani punchinbagi agreement sign tawnabada Mizoram gi CM Saru Yaramle Myanmar da hojik tholiba crisis amadi Kuki zo unity gi matangda handling tawbada saruk yabagi wafam kaya mamangda laikhraba Mizoram gi Chief Minister Lalul Homana handak amuk Myanmar gi lal haulub ani punchinaba Mizoram de agreement sign tawnabada Chief Minister Masa Saruk Yaki haibagi paw thorakle. Paw sin hai mamang chayol da Myanmar gi pro democracy rebel group ani Chinland Council amasung interim Chin National Consultative Council ani amata oina Chin National Council natraga CNC gi banner makhada punchinaba agreement sign tawnabagi thauramda Mizoram gi Chief Minister
Laldur Homa amadi atai local luchingba khara saruk yaki. Report asina makha taraduna hai agreement sign taunaba aduda Myanmar lalhauba luchingba singa Chief Minister Laldur Homa ga punna faminabada natana khutchoknaki amadi punna photo sulauki lagliba wafamdi laibak amagi lalhauba singi marakta punchinaba sign taunabada Chief Minister na matau karamna saruk yaribano amadi karigi yaribano haibasini amaromda paumi singna karigi agreement sign taunabada saruk yakibano haina hangba wahangi paukumda Laldur Homa na mahana saruk yakibadu mahaki mission amani haina pongna khungkibani Mizorangi State Minister Laldur Homa na US Khongchata wangangbada political boundary gi wangmada lainariba amadi nationhood manadaba Kuki Zo Singh amatoina punchin famthoi haina Fongdok lubadagi mamang sahida achawa wathok ama laikibani adubo Mizoram laingaki maikaidagi wafam adugi matangda Sengdork laduna Chief Minister na Fongdok kibadu India manungda punchinbagi wafamni tokhaiba makoigi administration ama laihannabagi wafam nate haikibani ningsingba yabadi Indo-Myanmar border paringda chatnaramba pre-movement regime FMR India government na laukthokkiba matamdasu mahana kanna yaningdaba fongdokkibani panba yai kumja lising ani kulhumdoida Myanmar da military Aung San Suu Kyi na lengak pu gu tawduna military lengak lakpa haurakpadagi pro democracy oiba lalholub kaya thoktuna military junta ga lanthengna laklibani asigumba lalholub ani amatoina punchinkiba haiba asimak military junta gi mayokda makhata na hena kanna lanthengna khigani haiba takpani amadi masida Mizorangi State Minister ongna sawali haibani haina so report asina makata ragli Manipur da miyangi laingak amu hanna laihannaba lup 15 na India gi president Haikhre democracy gi machat kaihandana laihannaba atuba matamda Manipur da miyangi laingak amu hanna laihanbinaba lup 15 na ngasi laibak asigi President Draupadi Murmu da memorandum ama piduna Haikhre amaromda imagi mairana su hakthengna na president cherol ama ngasi pisinduna Manipur da ingtaba purangnaba amadi miyangi laingak amu hanna laihannaba Haikhre President pisin ki cherol aduda Chief Minister Nongtomam Birena mamang tha February 4 da Chief Minister Pham Thadok kibadagi Manipur Legislative Assembly da BJP na absolute majority oina anoba Chief Minister ama haptana thambadagi constitutional crisis thoktuna February 13 dagi Manipur da President rule thamlakpa handaki asiga 13 suduna leibak asigi state pumnamakta President rule khwaidagi yamna thamba state ama Manipur na oiri haina supali stirol aduna makha taraduna hai democracy gi principle kaihandana thamnaba athuba matamda popular democratic government ama laihanbiyu miyamna khanba mihuna semba laingak ama hanjil handuna laingak sasan tawhanbiyu amadi Manipur da law and order gi oiriba phibam asigi yengbiraga political gi sarangnaba asi losin hanbiyu maram achina ikai khumnajari balaibak asigi Supreme Constitutional Authority ama oiriba President na Indian Constitution na piriba Spirit of Federalism bu kaihandana atuba matamda Manipur da miyangi laingak amuk hanna halak hanaba atuba matamda thabak lokhatpiyu haina su taksinki loinana Manipur gi territorial integrity kaihandana thambiyu haibaga loinana kumda lising ani kulhumdogi me humdagi Manipur da tholariba irang asina mayum makai leitana lanjena duna leiriba miyoi sing IDP amuk hanna masa gi mayumda hanjil handuna ingna chikna leiba fangnaba thabak lokhatpiyo amade Manipur da mahosagi punchida hanjilakpa ngamnaba amadi rules of law ningthina ngaknaba khudong tiningai oiba mafam chingda central porting matik chana thambiyo amaromda Manipur miyangi lifeline oiba national highway chingda miyamna aki tujungba leitana chatba yahanaba akanba thabak lokhatpiyo haiki Hospital da athingba thamde Sengdokchari NRFM Sagolban Moirang Lairakta Laiba Mother Care Children Hospital da National Revolutionary Front Manipur NRFM na kariguma makal amatagi athingba laite matang kharachi da party ki mingda miyamdagi sel khaibagi party na kana kongoli duna lairingai chairakta Mother Care Children Hospital asida party ki ming chidinaduna paisa khaiba lakpagi pau taduna NRFM chaduna paisa khaiba sing adu fanaba thorang tawduna laiki haina NRFM gi Central Headquarter gi Information and Publicity Secretary gi Thaupuri ba Sana Jawa Maitaina kudek biduna press ta
ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯔꯥꯡ NRFMꯒꯤ ꯁꯥꯗꯨꯅ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯗꯨꯅ ꯑꯁꯥꯕ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ NRFMꯅ ꯄꯥꯔꯇꯤ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯂꯧꯅꯝ ꯇꯧꯕ ꯎꯇꯥꯡꯕꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯜꯍꯧꯕ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧ ꯂꯨꯞ ꯑꯃꯒꯤ ꯂꯥꯟꯃꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯈꯨꯠꯂꯥꯏ ꯀꯌꯥꯒ ꯂꯣꯏꯅꯅ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗꯇꯒꯤ ꯑꯣꯜ ꯃꯣꯗꯔꯟ ꯀꯣꯂꯦꯖ ꯒꯦꯠ ꯃꯅꯥꯛꯇꯒꯤ KCP MFLꯒꯤ ꯂꯥꯟꯃꯤ ꯑꯃ ꯐꯥꯒꯠꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯨꯝꯅꯥꯝ ꯁꯨꯔꯦꯁ ꯃꯩꯇꯩ ꯑꯦꯂꯥꯏ ꯊꯧꯉꯝꯕ ꯃꯉꯥꯡ ꯑꯦꯂꯥꯏ ꯄꯣꯏꯔꯩ ꯃꯉꯥꯡ ꯆꯍꯤ 19 ꯀꯧꯏ꯫ ꯃꯉꯣꯟꯗꯒꯤ 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 10, 2 ꯕꯦꯁ ꯂꯣꯛꯁꯀꯤꯡ 10, 2 ꯍ꯭ꯋꯤꯂꯔ ꯑꯃ, ꯑꯥꯏꯔꯟ ꯑꯦꯝꯌꯨꯅꯦꯁꯟ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯋꯥꯂꯦꯠ ꯑꯃ, ꯕ꯭ꯂꯨ ꯃꯆꯨꯒꯤ ꯕꯦꯒ ꯑꯃ ꯐꯥꯒꯠꯈꯤ꯫ ꯃꯍꯥꯛ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛ ꯐꯥꯔꯝ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯑꯃꯗꯤ 2ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅꯁꯨ ꯍꯥꯟꯅ ꯄꯤꯔꯄꯥꯛ ꯌꯥꯎꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2ꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ ꯁꯤꯡꯍ ꯆꯍꯤ 94 ꯑꯄꯣꯛꯄ, ꯍꯨꯏꯗ꯭ꯔꯣꯝ ꯕꯤꯔꯦꯟ ꯁꯤꯡꯍ ꯀꯨꯝꯕꯤ ꯋꯥꯔꯗ ꯅꯝꯕꯔ 2 ꯑꯃꯗꯤ ꯍꯨꯏꯗ꯭ꯔꯣꯝ ꯅꯔꯦꯁ ꯁꯤꯡꯍ ꯆꯍꯤ 32 ꯑꯄꯣꯛꯄ, ꯍꯨꯏꯗ꯭ꯔꯣꯝ ꯑꯣꯀꯦꯟ ꯁꯤꯡꯍ ꯀꯨꯝꯕꯤ ꯂꯥꯏ ꯁꯟꯗꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ 2ꯗꯒꯤ 9mm ꯄꯤꯁꯇꯣꯜ ꯑꯃ, empty magazine ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫